ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯃꯥꯏ ꯁꯣꯜꯃꯦꯠ 16ꯁꯨꯕ ꯇꯥꯡꯀꯛ꯫ ꯈꯟꯖꯕꯅꯤ ꯋꯥꯈꯜ ꯃꯥꯟꯅꯗꯤ ꯊꯃꯣꯏ ꯈꯨꯗꯤꯡꯒꯤ ꯄꯟꯊꯨꯡ, ꯄꯥꯝꯖꯕꯅꯤ ꯃꯤꯅꯣꯛ ꯑꯣꯏꯅꯤꯡꯂꯤꯕꯅꯤ ꯄꯦꯟꯖꯕ, ꯈꯨꯗꯣꯜ ꯑꯣꯏꯍꯟꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯛ ꯈꯛꯀꯤ, ꯆꯠꯅꯤꯡꯂꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯗꯨꯗ, ꯄꯥꯝꯂꯤ ꯃꯩꯁꯥ ꯐꯥꯎꯗꯕ ꯎꯔꯨꯝ꯫ ꯁꯤꯟꯅꯕꯤꯔꯝꯗ꯭ꯔꯦ ꯂꯥꯏꯕꯛ ꯀꯧꯕꯤ ꯃꯥꯅꯗꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯄꯨ, ꯑꯣꯏꯍꯟꯕꯤꯔꯦ ꯏꯁꯥꯅ ꯌꯥꯖꯗ ꯑꯋꯥꯕ ꯃꯥꯒꯤ ꯀꯥꯏꯗꯣꯡꯐꯝ, ꯑꯣꯏꯍꯟꯕꯤꯔꯦ ꯄꯤꯔꯥꯡ ꯃꯥꯒꯤ ꯁꯩꯗꯥꯡꯐꯝ, ꯆꯠꯍꯟꯕꯤꯔꯦ ꯊꯣꯠꯂꯕ ꯎꯟꯁꯥꯅ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤꯗꯨꯗ꯫ ꯆꯠꯂꯣꯏꯒꯦ ꯌꯥꯗꯦ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯂꯛꯂꯤ, ꯐꯪꯂꯣꯏꯒꯦ ꯌꯥꯗꯦ ꯃꯩꯁꯥ ꯃꯥꯕꯨ, ꯏꯃꯤ ꯑꯣꯏꯅ ꯏꯟꯅꯔꯛꯂꯤ ꯃꯩꯁꯥ ꯃꯥꯅ꯫ ꯈꯣꯡꯗꯥꯔꯛꯄꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ, ꯊꯦꯡꯅꯔꯨꯔꯣ ꯊꯥꯕꯤꯔꯛꯂꯕꯅꯤ ꯂꯥꯟꯊꯦꯡ ꯀꯌꯥ, ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇ ꯑꯁꯤꯕ ꯃꯍꯥꯛꯀꯤ ꯂꯃꯟꯁꯨ ꯇꯣꯟꯈ꯭ꯔꯕꯅꯤ꯫ ꯁꯤꯔꯣꯏꯗꯕ ꯀꯅꯥꯕꯨ ꯃꯥꯂꯦꯝꯁꯤꯗ ꯃꯔꯨ ꯍꯨꯟꯕꯒꯦ, ꯁꯤꯈꯤꯒꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯊꯤꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯥꯏꯕꯪꯁꯤꯗ ꯑꯣꯏꯖꯕ ꯀꯌꯥ꯫ ꯄꯨꯈꯤꯒꯅꯤ ꯈꯟꯅ ꯂꯪꯁꯤꯜꯂꯤꯕꯔꯥ ꯑꯣꯏꯖꯕ ꯑꯗꯨ ꯃꯍꯥꯛꯀꯤ, ꯀꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯑꯗꯨꯗ꯫ ꯍꯛꯆꯥꯡ ꯃꯗꯣꯝ ꯂꯥꯛꯄꯅꯤ ꯍꯛꯆꯥꯡ ꯃꯗꯣꯝ ꯍꯟꯈꯤꯅꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤꯕꯨꯅꯣ ꯄꯨꯗꯨꯅ ꯆꯠꯀꯗꯕ? ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯅꯠꯇꯕ ꯑꯁꯦꯡꯕ ꯏꯔꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯇꯥꯏꯕꯪꯗ꯫ ꯏꯔꯜ ꯑꯁꯦꯡꯕꯁꯨ ꯅꯠꯇꯕ ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯍꯧꯕꯅꯣ ꯑꯣꯏꯖꯕ ꯊꯤꯕꯅꯣ? ꯐꯖꯕꯅ ꯀꯔꯤꯅꯣ ꯑꯊꯤꯕꯅ ꯀꯔꯤꯅꯣ? ꯏꯅꯥꯛ ꯈꯨꯟꯕꯅ ꯀꯔꯝꯕꯅꯣ ꯂꯥꯏꯔꯕ ꯃꯍꯥꯛꯅ ꯀꯔꯝꯕꯅꯣ? ꯑꯔꯣꯏꯕ ꯃꯥꯒꯤ ꯃꯤꯀꯨꯞꯇꯨꯗ ꯄꯨꯝꯅꯃꯛꯁꯤꯒꯤ ꯆꯟꯅꯐꯝ ꯀꯔꯤꯅꯣ? ꯐꯖꯕ ꯃꯍꯥꯛꯁꯨ ꯑꯣꯏꯈꯤꯒꯅꯤ ꯎꯐꯨꯜ, ꯇꯤꯟꯈꯤꯅꯤ ꯃꯥꯂꯦꯝ ꯂꯩꯗ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯍꯥꯛꯀ ꯂꯥꯏꯔꯕ ꯃꯍꯥꯛꯀ ꯈꯦꯠꯅꯕ ꯂꯩꯔꯣꯏ, ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯆꯠꯈꯤꯒꯅꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯇꯤ꯫ ꯁꯨꯅꯣꯇꯥ, ꯔꯤꯇꯥ ꯀ꯭ꯋꯥ ꯑꯝꯇ ꯄꯤꯔꯛꯎ꯫ ꯍꯣꯏ ꯏꯟꯗꯣꯟ, ꯈꯔ ꯍꯥꯎꯅ ꯁꯦꯝꯂꯛꯎ, ꯀ꯭ꯋꯥꯗꯨꯃ ꯆꯥꯔꯒꯅꯦ ꯏꯁꯥꯁꯦ ꯅꯦ ꯇꯥꯅ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯏꯟꯗꯣꯟ, ꯑꯍꯤꯡꯒ ꯇꯨꯝꯕꯤꯗ꯭ꯔꯕ꯭ꯔꯣ ꯈꯨꯔꯥꯒꯤ ꯁꯦꯕꯥꯗ? ꯍꯣ ꯁꯪꯗ꯭ꯔꯦ, ꯑꯍꯤꯡ ꯇꯨꯝꯕꯒꯅꯦ ꯑꯃꯠꯇ ꯁꯪꯗ꯭ꯔꯦ, ꯀꯨꯝ ꯂꯩꯅꯥ ꯑꯃꯗꯅꯦ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯨꯗꯅ꯫ ꯔꯤꯇꯥꯁꯨ ꯍꯥꯏꯔꯛꯏ꯫ ꯚꯤꯛꯇꯔꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯈꯨꯔꯥꯒꯤ ꯍꯣꯠꯅꯖꯕꯅꯤꯗ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯀꯌꯥꯝ ꯀꯨꯞꯊꯅ ꯌꯦꯡꯁꯤꯟꯕ ꯍꯩꯅꯦꯒꯦ? ꯀꯗꯥꯏꯗꯒꯤ ꯃꯕꯦꯝꯃ ꯑꯩ ꯂꯩꯕꯒꯤꯅꯦ ꯃꯤꯕꯨ ꯈꯔ ꯃꯥꯟꯖꯔꯤꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯀ꯭ꯋꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯏꯟꯗꯣꯟ, ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯟ꯫ ꯁꯨꯅꯣꯇꯥ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯔꯤꯇꯥꯁꯨ, ꯈꯨꯟꯁꯦ ꯃꯈꯣꯏꯒꯨꯝꯕ ꯈꯔꯁꯤꯅ ꯃꯊꯛ ꯃꯈꯥ ꯍꯦꯛ ꯑꯣꯜꯍꯜꯂꯤꯗ, ꯌꯦꯡꯅꯤꯡꯗꯦꯍꯦ ꯂꯥꯏꯃ, ꯀꯔꯤ ꯁꯨꯖꯗꯅ ꯃꯥꯅ ꯀꯔꯤ ꯏꯃꯨꯡ ꯄꯨꯗꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯏꯃꯤꯠ ꯇꯥꯡꯕ ꯃꯤꯒ ꯃꯥꯜꯂꯨꯔꯖꯥꯠꯂꯣ ꯃꯥꯒꯤ ꯋꯥꯈꯜꯗ? ꯇꯟꯖꯥꯗꯨꯗ ꯆꯅꯨꯅ, ꯏꯆꯦ ꯀꯩꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯤ? ꯍꯩꯃꯥ ꯆꯅꯨ, ꯅꯪ ꯂꯥꯛꯏꯔꯣ? ꯍꯣ, ꯁꯛ ꯅꯨꯡꯁꯤꯗꯕ ꯃꯤꯅꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯁ ꯏꯆꯦ ꯁꯤꯃ, ꯅꯠꯇꯦ ꯅꯪꯕꯨ ꯃꯄꯥꯜ ꯊꯣꯛꯄꯁꯨ ꯎꯗꯦ, ꯅꯌꯨꯝꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯂꯩꯁꯥꯕꯤ ꯅꯪꯕꯨ ꯅꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯔꯕ? ꯊꯣꯏꯕꯤꯗꯤ ꯈꯔ ꯂꯩꯔꯗꯤꯅꯦ ꯁꯅꯥꯎ ꯑꯃ ꯌꯦꯞꯂꯛꯂꯅꯤ꯫ ꯏꯆꯦꯁꯤꯅ ꯍꯦꯛ ꯍꯥꯏꯕꯁꯤꯗꯤ, ꯑꯁꯦꯡꯕꯅꯤꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯆꯦ ꯑꯩꯗꯤ ꯄꯥꯜꯂꯔꯣꯏꯗ꯫ ꯑꯦ ꯇꯥꯅꯤꯡꯗꯦ ꯃꯁꯤꯗꯤ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ꯫ ꯑꯁꯦꯡꯕꯅꯤ ꯏꯆꯦ꯫ ꯃꯅꯨꯡꯗ ꯆꯪꯂꯧ, ꯏꯆꯦꯒꯅꯦ ꯀ꯭ꯋꯥ ꯃꯔꯨ ꯈꯛꯇ ꯈꯦꯠꯃꯤꯟꯅꯁꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯅꯪ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ, ꯁꯤꯗꯒꯤ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯕꯗꯤꯅꯦ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯒꯗꯕꯅꯤ꯫ ꯏꯆꯦ ꯑꯩꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤꯗ꯫ ꯍꯩꯃꯥ ꯅꯠꯇꯦ, ꯏꯅꯥꯎꯕꯨ ꯁꯛ ꯍꯥꯏꯔꯦ ꯂꯥꯏ ꯃꯆꯥꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯨꯄꯥ ꯍꯥꯏꯔꯦ ꯑꯐ ꯑꯐꯕ ꯃꯌꯥꯝꯅꯤ, ꯀꯩꯗꯧꯔꯒꯦ ꯑꯃ ꯍꯦꯛ ꯈꯜꯂꯣ꯫ ꯑꯐꯕ ꯀꯌꯥꯁꯨ ꯀꯜꯂꯛꯇ꯭ꯔꯦꯗ ꯏꯆꯦ, ꯄꯨꯟꯁꯤ ꯑꯁꯦ ꯆꯝꯅ ꯁꯨꯝ ꯍꯤꯡꯖꯔꯒꯦ꯫ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯒꯦ ꯏꯆꯦꯗ ꯍꯥꯏꯌꯨꯗꯅ꯫ ꯊꯣꯏꯕꯤ ꯂꯩꯔꯤꯉꯩꯗꯗꯤ ꯑꯐꯕꯇ ꯇꯥꯟꯅꯖꯩꯗꯣ ꯅꯕꯥꯅꯤ, ꯃꯥꯁꯨ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯁꯤꯗꯒꯤꯗꯤꯅꯦ ꯏꯆꯦꯅ ꯊꯣꯏꯕꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯦ꯫ ꯆꯅꯨ ꯃꯕꯨꯛꯅꯤꯡꯗꯣ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯏꯆꯦ
ꯊꯣꯏꯕꯤꯗꯣ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯃꯥꯕꯨ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯒꯅꯤꯌꯦ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯗꯨꯗ ꯃꯥꯗꯤ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯐꯅ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯦ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯈꯟꯖꯤꯜꯂꯨꯅꯨ ꯐꯔꯕꯅꯤ ꯑꯗꯨꯒꯤꯅꯦ ꯁꯩꯇꯃꯥ ꯍꯥꯏꯕꯤ ꯀꯩꯌꯝꯃꯣꯝꯗꯨꯒꯤ ꯃꯃꯧ ꯑꯣꯏꯒꯗꯕꯩ ꯁꯔꯨꯛ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯂꯦꯟꯆꯦꯟꯕꯕꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯅꯤꯀꯣ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯃꯛꯄꯨꯅꯦ ꯃꯃꯤꯗꯤ ꯁꯝꯂꯝꯂꯅꯤ ꯅꯤꯡꯁꯤꯡꯕꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯐꯒꯗꯕꯅꯤꯀꯣ ꯌꯥꯝꯅ ꯋꯥꯏꯀꯣ ꯅꯤꯡꯁꯤꯡꯕꯁꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯅꯑꯣꯡ ꯅꯇꯧ ꯈꯔꯗꯤ ꯎꯕ ꯐꯪꯏ ꯏꯆꯦꯅ ꯏꯆꯦ ꯑꯩ ꯀꯩꯝꯇ ꯇꯧꯗꯤꯌꯦ ꯐꯔꯦ ꯐꯔꯦ ꯀꯩꯁꯨꯕꯨ ꯇꯧꯗ꯭ꯔꯒꯗꯤ ꯁꯨꯅꯣꯇꯥ ꯀ꯭ꯋꯥ ꯃꯇꯞꯇꯨꯃ ꯄꯩꯅ ꯎꯝꯁꯤꯜꯂꯒ ꯆꯪꯂꯛꯏ ꯆꯒꯨꯝ ꯆꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯀꯅꯥꯒꯤ ꯁꯔꯨꯛ ꯈꯥꯛꯂꯤꯅꯣ ꯚꯤꯛꯇꯔꯅ ꯏꯃꯥ ꯕꯕꯥꯁꯦ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯌꯥꯔꯦ ꯌꯥꯔꯦ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯅꯕ ꯑꯗꯨꯝ ꯊꯣꯛꯂꯛꯏꯅꯤ ꯏꯕꯨꯡꯉꯣ ꯅꯄꯥ ꯑꯁꯤ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯕꯁꯨ ꯂꯣꯏꯅ ꯄꯛꯆꯔꯅꯤ ꯃꯤꯅꯥꯏ ꯂꯩꯔꯤ ꯅꯄꯥ ꯅꯆꯥꯒꯤꯅꯦ ꯃꯤꯅꯥꯏ ꯂꯣꯏꯔꯤꯕꯅꯤꯅ ꯃꯤꯅꯥꯏ ꯑꯩꯅ ꯍꯣꯠꯅꯖꯒꯦ ꯁꯨꯅꯣꯇꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯀꯣꯜ ꯂꯤꯛ ꯃꯈꯣꯜ ꯊꯣꯛꯅ ꯁꯞꯇ꯭ꯔ ꯀꯟꯅ ꯏꯁꯧ ꯇꯧꯏ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕ ꯚꯤꯛꯇꯔꯒꯤ ꯄꯨꯟꯁꯤꯅꯤ ꯉꯁꯤꯁꯨ ꯃꯤꯀꯨꯞꯁꯤꯗꯁꯨ ꯂꯣꯏꯅꯔꯤꯕꯅꯤ ꯃꯩꯁꯥ ꯀꯌꯥꯗꯤ ꯃꯄꯥꯕꯨ ꯍꯤꯗꯥꯛ ꯄꯤꯖꯔꯝꯂꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯣꯛꯂꯛꯇꯨꯅ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯉꯛꯄꯅꯤꯀꯣ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥꯁꯦ ꯐꯤल्मꯗ ꯗ꯭ꯔꯃꯥꯗ ꯊꯣꯛꯄꯒꯨꯝꯅ ꯄꯨꯟꯁꯤ ꯑꯁꯤꯗꯁꯨ ꯊꯣꯛꯂꯤꯕ ꯀꯌꯥꯁꯦ ꯉꯛꯏ ꯇꯁꯦꯡꯅ ꯉꯛꯏ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯄꯨꯅꯪꯅꯤ ꯀꯅꯥꯒꯨꯝꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯄꯥꯜꯍꯜꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡ ꯃꯄꯨꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯣꯏꯔꯦꯀꯣ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯊꯋꯥꯏꯁꯤꯅ ꯁꯥꯟꯇꯤ ꯂꯩꯅ ꯌꯥꯇꯥꯈꯤꯒꯗꯕ ꯉꯥꯏꯒꯦꯀꯣ ꯃꯤꯀꯨꯞꯇꯨꯕꯨ ꯑꯩ ꯉꯥꯏꯒꯦ ꯁꯅꯥ ꯅꯦꯁꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯣ ꯊꯣꯏꯕꯤꯅ ꯅꯦꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯩꯇꯤꯌꯦ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯒꯤ ꯑꯗꯣ ꯅꯦꯁꯤ ꯀꯧꯔꯅꯨ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯂꯩꯌꯦ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯃꯥꯁꯤ ꯀꯧꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩ ꯁꯛꯄꯤꯌꯣ ꯅꯦꯁꯤ ꯏꯆꯥꯕꯨ ꯏꯁꯩ ꯇꯥꯅꯤꯡꯕ꯭ꯔꯣ ꯇꯥꯅꯤꯡꯉꯦ ꯊꯣꯏꯕꯤ ꯁꯅꯥꯗ ꯏꯁꯩ ꯑꯃ ꯇꯞꯂꯞꯅ ꯁꯛꯄꯤꯔꯤ ꯂꯩꯃ ꯍꯩꯃꯥ ꯅꯦꯁꯤꯒꯤ ꯏꯁꯩꯁꯤꯗꯤ ꯐꯖꯩꯅꯦꯍꯦ ꯕꯣꯛꯁꯤ ꯅꯦꯁꯤꯁꯦ ꯍꯩꯇ꯭ꯔꯥ ꯍꯩ ꯌꯥꯝꯅ ꯍꯩꯌꯦ ꯕꯣꯛꯁꯤ ꯅꯦꯁꯤꯒ ꯇꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯉꯣ ꯑꯗꯨꯒꯀꯣ ꯑꯗꯨꯝ ꯀꯣꯜꯂꯒ ꯇꯨꯝꯃꯤ ꯇꯨꯝꯃꯨ ꯅꯦꯁꯤꯒ ꯇꯨꯝꯃꯨ ꯏꯁꯨꯅꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤꯅꯦ ꯑꯗꯨꯝ ꯇꯨꯝꯃꯨ ꯕꯦꯝꯃ ꯅꯪꯗꯤ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯇꯧꯗ꯭ꯔꯤ ꯃꯥꯁꯤ ꯍꯌꯦꯡꯁꯤꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯅꯪꯕꯣ ꯉꯝꯅꯤꯌꯦ ꯃꯥꯁꯤ ꯐꯔꯦ ꯏꯃꯥꯁꯤꯁꯨꯅꯦ ꯄꯣꯠ ꯆꯩ ꯈꯤꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯅꯆꯦꯒ ꯍꯨꯏ ꯃꯥꯁꯤ ꯅꯦꯁꯤ ꯑꯩꯁꯨ ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ ꯄꯨꯗꯗꯤꯀꯣ ꯏꯆꯥꯕꯨ ꯄꯨꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯦꯁꯤꯅꯅꯦ ꯈꯨꯠ ꯁꯝꯂꯒ ꯏꯆꯥꯕꯨ ꯄꯨꯗꯣꯏꯅꯦ ꯖꯨꯝ ꯇꯧꯊꯣꯛꯂꯁꯤꯔꯥ ꯍꯣꯏ ꯃꯔꯝꯃꯣꯛꯄꯤ ꯂꯥꯛꯑꯣ ꯑꯗꯨꯒꯀꯣ ꯍꯥꯎꯕꯤ ꯃꯌꯥꯝ ꯄꯤꯖꯗꯣꯏꯅꯤ ꯀꯣꯅꯦ ꯚꯤꯛꯇꯔ ꯅꯨꯡꯊꯤꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯐꯝꯂꯨꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯐꯝꯗꯨꯅ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯉꯛꯅ ꯆꯪꯁꯤꯜꯂꯛꯏ ꯀꯅꯥꯅꯣ ꯖꯅꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯄꯥꯕꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯈꯨꯟ ꯀꯣꯏꯗꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯂꯥꯏꯍꯧ ꯏꯟ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯈꯪꯗ꯭ꯔꯣ ꯑꯅꯥꯕ ꯁꯦꯕꯥꯔꯤꯅꯦꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯅꯥꯕꯨ ꯂꯨꯝꯕ ꯆꯠꯆꯔꯤꯅꯣ ꯈꯪꯗꯦꯅꯦ ꯖꯅꯨ ꯉꯥꯡꯗꯨꯅ ꯐꯤ ꯃꯆꯥ ꯑꯃ ꯏꯁꯤꯡ ꯆꯣꯠꯍꯜꯂꯒ ꯁꯨꯕꯣꯟꯒꯤ ꯂꯥꯏꯕꯛꯇꯨꯗ ꯍꯥꯞꯄꯤꯔꯤ ꯚꯤꯛꯇꯔ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯉꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯊꯥꯖꯗꯕꯅ ꯊꯟꯗꯨꯅ ꯖꯅꯨꯒꯤ ꯃꯁꯥꯗ ꯈꯖꯤꯛ
ꯃꯈꯨꯠꯇꯨꯅ ꯁꯣꯛꯇꯨꯅ ꯑꯁꯦꯡꯕꯔꯥ ꯇꯥꯏꯕꯪꯂ ꯌꯦꯡꯉꯤ꯫ ꯖꯅꯨꯁꯨ ꯑꯦꯍꯦ ꯀꯩꯅꯣ ꯏꯕꯥꯅꯤꯈꯛ ꯂꯩꯕ ꯀꯥꯟꯗ ꯀꯣꯟꯅ꯫ ꯖꯅꯨ ꯂꯣꯟꯅ ꯏꯪꯒꯤꯠꯀꯁꯨ ꯇꯧꯔꯤ꯫ ꯁꯨꯕꯣꯟ ꯂꯩ ꯉꯥꯎꯁꯤꯟꯅꯅꯨ ꯍꯥꯏꯕꯒꯨꯝꯅ꯫ ꯚꯤꯛꯇꯔꯗꯤ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯤ, ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ꯫ ꯌꯥꯔꯦ ꯅꯌꯥꯒꯗꯣ ꯀꯥꯔꯒ ꯂꯩꯔꯅꯨ ꯅꯨꯄꯥ ꯅꯪ, ꯄꯥꯕꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯏꯔꯨꯒꯗꯣ ꯂꯨꯊꯣꯛꯄꯤꯔꯨꯔꯣ꯫ ꯚꯤꯛꯇꯔ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯉꯛꯅ ꯌꯦꯡꯉꯤ꯫ ꯖꯅꯨꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯚꯤꯛꯇꯔꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯚꯤꯛꯇꯔꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯕꯨ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ꯭ꯔꯣ? ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ, ꯁꯨꯝ ꯌꯦꯡꯉꯤ꯫ ꯍꯣ ꯑꯩ ꯖꯅꯨ ꯅꯪꯒꯤ ꯅꯇꯨ ꯌꯥꯔꯕꯣ? ꯑꯦ ꯀꯩꯕꯣ? ꯍꯩꯃꯥ ꯅꯥꯁꯨ ꯇꯥꯊꯤꯈ꯭ꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ? ꯑꯣ ꯑꯩꯁꯦ ꯅꯇꯨꯅꯤ ꯍꯥꯏꯕ, ꯇꯥꯔꯕꯣ? ꯑꯦ ꯇꯞꯅ ꯉꯥꯡꯉꯨ, ꯄꯥꯕꯅ ꯇꯥꯅꯤꯌꯦ꯫ ꯇꯨꯝꯍꯧꯔꯕꯅꯦ ꯇꯥꯔꯨꯏꯌꯦ꯫ ꯑꯦ ꯑꯗꯨꯏꯁꯨ ꯏꯃꯥꯅ ꯇꯥꯅꯤ꯫ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ? ꯑꯣ ꯅꯣꯏꯒꯤ ꯅꯃꯥ ꯐꯖꯕꯤꯗꯣ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯔꯒꯅꯦ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯆꯠꯂꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯨꯝꯗꯦ꯫ ꯀꯔꯤ ꯅꯃꯥ ꯐꯖꯔꯤ ꯐꯪꯉꯤ ꯀꯦꯔꯒ ꯃꯁꯥꯗꯣ ꯈꯞꯇꯅ ꯄꯥꯏꯅꯕ ꯍꯣꯠꯅꯩ? ꯅꯪ ꯐꯪꯉꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯅꯥ ꯂꯨꯝꯕ ꯆꯠꯀꯦ ꯍꯥ? ꯁꯣꯝꯗꯅ ꯄꯥꯕꯁꯦ ꯃꯁꯥꯁꯦ ꯁꯥꯔꯒ ꯂꯩꯔꯤꯁꯦ, ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯗꯣꯏꯕ ꯍꯥ? ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯣ, ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ꯫ ꯍꯣꯏ ꯊꯥꯒꯠꯆꯔꯤ, ꯅꯪꯅ ꯄꯥꯕꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯝꯕꯒꯤ꯫ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃꯗꯤ ꯑꯩꯅ ꯇꯣꯟꯁꯤꯜꯂꯦ꯫ ꯂꯃꯟ ꯁꯤꯡꯗ꯭ꯔꯤꯈꯩꯗꯤ ꯆꯠꯂꯣꯏ ꯍꯥꯏꯔꯤꯌꯦ ꯑꯩꯗꯤ꯫ ꯀꯩꯕꯣ? ꯂꯃꯟ ꯁꯤꯡꯉꯣ ꯑꯩꯒꯤ꯫ ꯀꯔꯤ ꯂꯃꯟ ꯁꯤꯡꯉꯣ ꯍꯥꯏꯅꯣ? ꯑꯩꯅ ꯉꯝꯒꯗꯕ ꯑꯃ ꯍꯥꯏꯌꯨ, ꯑꯩ ꯁꯤꯡꯒꯦ꯫ ꯌꯥꯔꯦꯀꯣ? ꯂꯃꯟ ꯑꯣꯏꯅ ꯃꯃꯥ ꯑꯣꯏꯗꯨꯅ ꯄꯥꯕꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯦ ꯁꯦꯕꯥ ꯇꯧꯕ ꯆꯪꯉꯦ꯫ ꯖꯅꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯚꯤꯛꯇꯔꯅ ꯀꯩꯅꯣ ꯖꯅꯨ ꯅꯪꯅ ꯉꯥꯡꯂꯤꯁꯦ? ꯈꯪꯁꯤꯟꯅꯗ ꯁꯥꯕ ꯑꯩ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯣ? ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯤꯀꯤꯊꯤ, ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯍꯥ? ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯋꯥ ꯂꯧꯗꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧꯋꯣ, ꯑꯩꯗꯤ ꯁꯨꯡꯍꯟ ꯍꯜꯂꯔꯣꯏ꯫ ꯖꯅꯨ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯁꯨꯕꯣꯟꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯚꯤꯛꯇꯔꯁꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯇꯨꯝꯍꯜꯂꯒ ꯐꯤꯔꯣꯜ ꯁꯨꯕ ꯌꯥꯕꯁꯤꯡ ꯌꯦꯡꯂꯤ꯫ ꯏꯃꯥꯁꯤꯒꯤ ꯀꯔꯤ ꯐꯤ ꯑꯃꯣꯠꯄ ꯁꯨꯕ ꯌꯥꯕ ꯌꯥꯎꯒꯦ? ꯑꯩ ꯁꯨꯖꯔꯒꯦ꯫ ꯂꯩꯃꯅ ꯀꯥꯏꯗꯦ ꯅꯆꯦꯅ ꯁꯨꯁꯅꯨ, ꯏꯃꯧꯗꯤꯅꯦ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯏꯃꯥꯁꯤ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯂꯩꯔꯕꯅꯤꯅ ꯏꯆꯦꯁꯨ ꯈꯔ ꯄꯣꯊꯥꯖꯔꯁꯅꯨꯗ꯫ ꯊꯣꯏꯕꯤ ꯃꯅꯤꯡꯒꯤ ꯐꯤ ꯈꯔ ꯈꯟꯗꯣꯛꯂꯒ ꯃꯊꯛꯇ ꯄꯨꯈꯠꯂꯛꯏ꯫ ꯂꯩꯃꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯃꯧꯕꯨ ꯌꯦꯡꯖꯍꯧꯏ꯫ ꯕꯦꯠ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯨ ꯃꯣꯠꯂꯝꯒꯗ꯭ꯔꯅꯦ? ꯃꯣꯠꯄꯨꯗꯤ ꯃꯣꯠꯂꯝꯗꯧ ꯃꯥꯟꯗꯦꯗ, ꯌꯥꯝ ꯂꯨꯖ ꯅꯥꯟꯖꯕꯅꯤ, ꯅꯨꯡꯇꯤꯒꯤ ꯐꯤꯁꯨ ꯍꯣꯡꯕꯅꯤ ꯃꯈꯜ꯫ ꯑꯗꯨꯅ ꯁꯨꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯁꯤꯔꯣ ꯏꯕꯣ? ꯑꯗꯨꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ? ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯌꯦꯡꯂꯨꯔꯁꯤꯔꯅꯦ? ꯍꯣꯏꯗ, ꯐꯤ ꯁꯨꯕꯤꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯊꯣꯏꯕꯤ ꯇꯞꯅ ꯑꯥꯔꯅꯕꯀꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯄꯥꯁꯨ ꯄꯥꯈꯠꯂꯤꯕꯅꯤ, ꯃꯁꯥ ꯑꯗꯨ ꯑꯇꯩꯗ ꯃꯤꯠꯌꯦꯡ ꯆꯨꯊꯣꯛꯄ ꯅꯠꯇꯦ, ꯆꯨꯝꯗ꯭ꯔꯤꯡꯅꯤ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯟꯅ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯆꯥꯅ ꯂꯩꯔꯤꯕ ꯔꯨꯝꯅꯤ꯫ ꯃꯁꯥꯗ ꯅꯠꯇꯦ, ꯔꯨꯝ ꯑꯗꯨꯐꯥꯎ ꯍꯦꯛ ꯌꯦꯡꯕꯗ ꯈꯧꯇꯛ ꯆꯥꯏ꯫ ꯊꯣꯏꯕꯤ ꯐꯤ ꯑꯃꯅꯤ ꯈꯟꯗꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯛꯄꯗ ꯑꯥꯔꯅꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯎꯁꯤꯠꯇ꯭ꯔꯤꯅꯤꯅꯦ ꯍꯥ? ꯁꯨꯝ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯍꯦꯟꯕ? ꯑꯩꯒꯤ ꯔꯨꯝ ꯐꯥꯎꯕꯗ ꯌꯧꯔꯛꯂꯕꯅꯤꯅꯦ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯩꯅ ꯈꯨꯠ ꯊꯥꯔꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯀꯅꯥꯅ ꯄꯤꯒꯦ? ꯑꯩꯒꯤ ꯄꯣꯠ ꯆꯩ ꯁꯣꯛꯅꯕ ꯑꯌꯥꯕ ꯀꯅꯥꯅ ꯄꯤꯒꯦ ꯍꯥ? ꯅꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤꯗꯣ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯗꯅꯕ ꯊꯨꯗꯦꯛꯄꯤꯎꯔꯣ? ꯊꯣꯏꯕꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯤ, ꯍꯪꯒꯠꯅ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯑꯥꯔꯅꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯁꯣꯛꯈꯤꯕ ꯐꯤꯁꯦ ꯑꯩꯅ ꯁꯦꯠꯀꯅꯤ ꯈꯟꯕ꯭ꯔꯣ? ꯊꯣꯏꯕꯤꯕꯨ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯔꯨꯝꯒꯤ ꯃꯄꯥꯜꯗ ꯏꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯐ꯭ꯂꯣꯔꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯀꯔꯝꯕ ꯁꯛꯂꯣꯟꯅꯣ? ꯀꯅꯥ ꯎꯍꯟꯗ ꯂꯧꯔꯤꯕ ꯃꯥꯒꯤ? ꯀꯔꯝꯕ ꯑꯔꯣꯠꯄꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ?
ꯍꯥꯏꯗꯣꯛꯂꯔꯣꯏ ꯈꯜꯂꯤꯕꯔꯥ? ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯔꯥ? ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯈꯤꯗꯕꯗꯤ ꯃꯥꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ ꯄꯤꯅꯤꯡꯂꯤꯕ ꯃꯥꯅ? ꯌꯥꯖꯔꯤꯕꯔꯥ ꯊꯃꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗ? ꯌꯥꯖꯗꯦ, ꯌꯥꯖꯈꯤꯗꯦ, ꯌꯥꯕ ꯃꯥꯜꯍꯜꯂꯤꯕꯔꯥ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯗ? ꯊꯣꯏꯕꯤ ꯇꯞꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯐꯤ ꯑꯗꯨ ꯈꯨꯟꯒꯠꯂꯤ. ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤꯁꯨ ꯇꯞꯅ ꯇꯥꯔꯛꯏ. ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ? ꯑꯍꯦꯟꯕ ꯀꯔꯤ ꯏꯔꯥꯜ ꯂꯩꯈꯤꯕꯒꯦ? ꯑꯩꯕꯨ ꯀꯔꯤꯒꯤ ꯇꯝꯊꯤꯔꯤꯕꯅꯣ? ꯑꯩꯅ ꯂꯥꯟꯕ꯭ꯔꯣ? ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ. ꯑꯩꯕꯨ ꯌꯣꯠꯅꯤꯡ ꯊꯥꯡꯕꯤꯈꯤꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯇꯝꯊꯤꯔꯤꯕ? ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ? ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯆꯟꯅꯐꯝꯅ ꯀꯔꯤꯅꯣ? ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ? ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯩ. ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯔꯨꯝꯗ ꯆꯪꯂꯛꯏ. ꯋꯥꯁꯤꯡ ꯃꯦꯁꯤꯟꯗ ꯐꯤꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯂꯒ ꯈꯨꯔꯨꯗ ꯈꯖꯤꯛ ꯆꯩꯅꯥ ꯐꯥꯎꯔꯤꯕꯗꯨ ꯃꯣꯂꯣꯝ ꯑꯃ ꯇꯩꯁꯤꯜꯂꯤ. ꯃꯔꯝ ꯑꯃꯠꯇꯁꯨ ꯑꯩꯕꯨ ꯈꯪꯍꯟꯕ ꯅꯠꯇꯦ. ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯑꯩ ꯇꯧꯈꯤꯗꯕꯔꯥ ꯈꯜꯂꯤ. ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯅꯣ ꯃꯥꯒꯤ? ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯍꯤꯡꯈꯤꯒꯅꯤ? ꯑꯩ ꯆꯠꯈ꯭ꯔꯁꯤꯔꯥ? ꯃꯁꯤꯅ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯗ꯭ꯔꯥ? ꯑꯩꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯄꯗ ꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ? ꯍꯥꯟꯅꯒꯨꯝꯅ ꯑꯩꯕు ꯌꯣꯠꯂꯤꯡꯒꯤ ꯊꯧꯔꯤꯅ ꯄꯨꯟꯕꯤꯒꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ? ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ? ꯑꯩꯕꯨꯁꯨ ꯐꯥꯖꯤꯟꯕꯤꯕ, ꯑꯗꯨꯒ ꯑꯩꯕꯨ ꯑꯣꯠꯄꯤꯕ. ꯀꯅꯥ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ಮಿꯠꯌꯦꯡꯗ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯔꯥ? ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯍꯥꯏꯕꯗꯥꯏꯅꯦ ꯏꯆꯦꯅꯗꯤ? ꯀꯗꯥꯏ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ? ꯀꯔꯤ ꯀꯔꯝꯕ ꯄꯦꯟꯗꯕꯅꯣ ꯃꯥꯒꯤ? ꯏꯃꯥꯁꯤ ꯄꯥꯕꯨꯡꯗꯁꯨ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕ ꯎꯈꯤꯗ꯭ꯔꯤ. ꯀꯔꯤꯅꯣ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯕꯣ? ꯊꯣꯏꯕꯤ ꯆꯃꯝꯅꯕ ꯀꯌꯥꯅꯤ ꯃꯀꯣꯛ ꯃꯆꯥꯗꯨꯗ ꯄꯨꯔꯤꯕ. ꯂꯝꯁꯤꯟꯕ ꯉꯝꯗꯦ. ꯃꯥꯒꯤ ꯋꯥꯈꯜꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯉꯝꯍꯟꯗ꯭ꯔꯤ. ꯃꯉꯣꯟꯗ ꯈꯛꯇꯝ ꯊꯤꯕ ꯅꯠꯇꯦ, ꯃꯃꯥ ꯃꯄꯥ ꯐꯥꯎ ꯍꯟꯅ ꯌꯦꯡꯗꯕ ꯃꯍꯥꯛꯅꯤ. ꯀꯔꯝꯅ ꯈꯪꯒꯅꯤ ꯃꯥꯒꯤ ꯁꯛꯂꯣꯟ? ꯁꯣꯝꯗꯁꯨ ꯚꯤꯛꯇꯔꯅ ꯍꯥꯏꯔꯕꯁꯨ ꯆꯅꯨ ꯑꯅꯝ ꯀꯟꯕꯤ ꯌꯣꯟꯈ꯭ꯔꯦ. ꯚꯤꯛꯇꯔꯒꯤ ꯋꯥ ꯇꯥꯗ꯭ꯔꯤ. ꯁ꯭ꯋꯥꯏꯗ ꯄꯦꯄꯥ ꯌꯥꯝ ꯇꯧꯔꯛꯀꯅꯣ, ꯅꯥꯀꯣꯡ ꯋꯥ ꯌꯥꯝ ꯆꯤꯜꯂꯦ. ꯐꯥꯒꯤ ꯅꯠꯇꯦ, ꯅꯨꯃꯤꯠ ꯇꯥꯗꯧꯔꯤ. ꯅꯌꯨꯝ ꯆꯠꯂꯨ ꯂꯥꯎ. ꯑꯦ, ꯑꯩꯒꯤꯁꯤꯕꯨ ꯐꯥꯒꯤꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯦ ꯅꯪ? ꯍꯥ? ꯆꯅꯨ! ꯕꯥꯕꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯂꯝꯍꯦꯟꯗ꯭ꯔꯥ? ꯑꯩꯗꯤ ꯕꯥꯕꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯒꯦꯀꯣ. ꯕꯥꯕꯥ, ꯅꯃꯧꯅ ꯁꯦꯕꯥ ꯇꯧꯔꯕꯗꯤ ꯕꯥꯕꯥꯁꯦ ꯌꯥꯝ ꯊꯨꯅ ꯐꯗꯣꯏꯅꯤꯀꯣ. ꯀꯣꯅꯦ ꯕꯥꯕꯥ? ꯁꯨꯕꯣꯟ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯋꯥꯈꯜ ꯇꯥꯔꯤꯕꯅꯤꯅ ꯆꯅꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥ ꯇꯥꯏ. ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯆꯅꯨꯗ ꯌꯦꯡꯂꯒ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯝꯂꯛꯏ, ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ. ꯇꯣ, ꯕꯥꯕꯥꯅ ꯌꯥꯔꯦꯕ, ꯋꯥ ꯂꯣꯏꯔꯦ. ꯑꯁ, ꯆꯅꯨ, ꯅꯪ ꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏ. ꯍꯅꯨꯕꯥ, ꯑꯩꯕꯨꯗꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯗꯤ ꯏꯕꯣꯛꯂꯣ? ꯑꯁ, ꯏꯃꯥ ꯍꯜꯂꯛꯑꯅꯤ, ꯆꯠꯂꯣꯃꯦ ꯅꯪꯕꯣ. ꯅꯃꯥ ꯍꯜꯂꯛꯑꯒ ꯀꯩꯗꯧꯔꯒꯦ? ꯕꯥꯕꯥ, ꯏꯃꯥ ꯍꯜꯂꯛꯑꯒ ꯁꯥꯎꯔꯁꯨ ꯑꯩꯒ ꯈꯟꯅꯒꯦꯀꯣ. ꯃꯥꯅ ꯉꯝꯍꯜꯂꯣꯏꯕ. ꯌꯥꯏꯀꯣ ꯕꯥꯕꯥ? ꯁꯨꯕꯣꯟ ꯑꯗꯨꯗꯁꯨ ꯅꯣꯛꯂꯛꯏ, ꯃꯀꯣꯛ ꯅꯣꯝꯂꯛꯏ. ꯇꯨ, ꯎꯔꯦꯅꯁꯦ, ꯕꯥꯕꯥꯅ ꯌꯥꯔꯤ, ꯅꯪ ꯅꯋꯥ ꯂꯧꯗꯦ. ꯚꯤꯛꯇꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯀꯞꯇꯦꯗ ꯈꯥꯛꯏ. ꯃꯥꯅ ꯑꯃ ꯍꯥꯏ, ꯆꯅꯨꯅ ꯑꯃ ꯈꯨꯝꯂꯛꯏ. ꯋꯥ ꯉꯥꯡꯐꯝ ꯄꯤꯗ꯭ꯔꯦ. ꯑꯦ, ꯄꯦꯗꯅꯒꯁꯨ ꯇꯧꯔꯤꯌꯦ. ꯄꯛꯇꯕꯅ ꯂꯣꯏꯔꯦꯀꯣ. ꯑꯗꯥꯏꯗ ꯎꯆꯨꯛ ꯁꯥꯔꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯕꯥꯕꯥꯒꯤ ꯃꯈꯣꯡꯁꯦ ꯑꯝꯇ ꯅꯝꯕꯤꯔꯛꯑꯣ. ꯚꯤꯛꯇꯔ ꯂꯦꯞꯂꯒ ꯂꯩ. ꯆꯅꯨ ꯚꯤꯛꯇꯔꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯁꯨꯕꯣꯟꯒꯤ ꯈꯨꯌꯥꯗ ꯏꯟꯁꯤꯟꯈꯤ. ꯎꯄꯥꯏ ꯂꯩꯇꯦ. ꯇꯞꯅ ꯁꯨꯕꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯝꯕ ꯍꯧꯏ. ꯆꯅꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯋꯥꯔꯕꯅꯤ. ꯁꯨꯅꯣꯇꯥ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯌꯥꯆꯪꯕ ꯃꯇꯨꯡ ꯍꯟꯖꯤꯜꯂꯛꯏ. ꯃꯥꯅ ꯆꯪꯂꯛꯄꯗ ꯆꯥꯛꯁꯪ ꯑꯗꯨ ꯇꯔꯨ ꯇꯔꯨ ꯋꯥꯏ ꯇꯩꯊꯣꯛꯂꯒ ꯂꯩꯔꯝꯃꯤ. ꯋꯥꯏꯒꯁꯨ ꯇꯩꯔꯝꯂꯤꯕꯣꯏꯔꯦ, ꯀꯔꯤ ꯇꯥꯠꯄ ꯇꯧꯔꯤꯅꯣ? ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯐꯖꯅ ꯃꯈꯨꯝ ꯈꯨꯝꯂꯒ ꯂꯩꯔꯝꯃꯤ. ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯈꯤꯕꯒꯤ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯗꯨꯁꯨ ꯐꯦꯡꯗꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯤ. ꯁꯨꯅꯣꯇꯥ ꯍꯟꯅꯒ ꯌꯦꯡꯕ ꯅꯠꯇꯦ, ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯂꯦ. ꯆꯅꯨꯁꯨ ꯇꯞꯅ ꯆꯪꯂꯛꯏ. ꯏꯃꯥ, ꯏꯟꯁꯥꯡ ꯍꯥꯎꯕ꯭ꯔꯣ?
Sunota su cha khang ha hai. Janu thu ne jangsin duna Sunota gi nanganda nan thai. Ising pi duna khara thakjin hali. Nang di kai do bala iba. Janu makut khumliba phi edu khajik chingkhali makut aduna nokmi ga su tawri matawadu Sunota gyana matadre ingau ngaure Januna tapna khumlai chele ini ha kanada kadaida nacha nupada noyim sida ha Sunota Charamli bacha gadu ising haijinduna makhut hamjili phokhagaduna Victor bu kaurei Hai kadai de lei prap tholo Victor su tapna Ima Sunota Victor gi mamai da khupak na thai Nathi bongdo khara chabu phangjari bado narai bakto sabring briung kari thuina tawju sarino chalo prap thindok jo Janu su khumlai Hera, madu yarida. Howzik se, pung tare thela bani. Hey, kanada no, aina thindoklu haise. Ima. Aina haise phagira. Sunota, khanglau lau rei. Janu su. Kaino da, ai sibu kai oina khadgi mana. Laidi oina khalurabo. Thangdok thangjin yabadona. Chelei ne gise. Thinge sune, hayeng. Ibema Hazabiya Nupa Pabiya Nati Bongado Kadai the Gizadori Shibida ba Napasu Nibasina Tapini Kalurabo Ima Hey Aina Sauding I that ten given up a boyni You must see that knowing that you are Yaudana Kushito Yare Napanacha Hoju Power Hing Natamlena Itakara Libanine Janusu Matching Hagale Ibema Kanaroi Kananu Padano Mamit tangbra, makong tekbra, ama pharaga leiro. Leida leitraga ne, matu macha leibo orabasu, ama pharuro. Ai khoi dine, yam lai reido. Irali thumsu leizade. Inkhol machet khara leirisisu, mi shiba ngari bani. Mi na lauki gadabagi, makong thangatana leiba. Gyan tare ko. Victor, mapi taba natana upai leiti. Imagi watasidi aibu, paisa da ngauba, inkhol da ngaubo ina, ubi bagi wani ne. Hey, inkhol mache sida ngawbagi natro nangna sikki naptaba shibidabagi macha sida cheleise aise imagumna paisa darai chuba nupidi natte haijariba adugane lamchat ludaba nupi sunate imagumna nupa phangba mada atombi oisingadaba nupi natte haibase khangjinba phai kari nanggumana aingonda du haibi abra hey nang nakhajai du da Sunota Janu da purage jangsilei Janu Sunota gi tharakliba makhut adu pharage inthoi Nangi lila loirabani imung asida nangna thauba thang amana miyoi ani gi thamoibu hanjin thilibado mikup sidagi nangi thangi maya do aina ta halabani Hey nang kumai yengliro ha mapa soinai bagi machani na nangsu na thamoi do soinai ni bungo na chatto loina haidoraklani na pakhatliro Tanja duda Victor na Janu da khupak na thai Khangbra Kaishu leitaba nang amana Ishwar gumna imung sida leiting liba imada adugumba wahai haiba yabro nang ma si kanano khangbro ha khangbro soinai bei bai jagidi chakhaw ne nang khangbro Victor Janu bu makhut paiduna ka tamna chingsili Sunota na kari thokjayena yengudana Sunota na Kaido bangam ge habado yum masida kayam kuina ngan thoigi ingeba Victor Janu bu phamung da laktane insili aduga masu tapna famtharei Janu su hiki kapli Victor Janu de tapna yenglei khutfam tariba Janu gi mamai adu uraga chaina hina faurakli ai lanjare ai yam soikre ai chatlage Victor tawfam khangda Makut adu phaklang da sapu kana tinjeli isu thoi makut adu Kaino ngaurabo I ngakta ngairi Janu kapna mana iliba phi adu machi khara segairaga Victor gi makut adu yesinbi
ꯑꯩꯅ ꯅꯣꯏꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯩꯅꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯪꯒꯤ ꯅꯔꯜꯕꯨ ꯃꯤꯍꯧꯕꯤꯅꯦ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯅꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯌꯦ ꯀꯞꯅ ꯀꯞꯅ ꯆꯅꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯁꯤꯟ ꯌꯦꯠꯁꯤꯟ ꯍꯥꯏꯔꯛꯄꯅꯤ ꯚꯤꯛꯇꯔ ꯃꯄꯤ ꯇꯥꯕ ꯂꯦꯞꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ ꯑꯩꯅ ꯁꯣꯏꯕꯅꯤ ꯏꯀꯥꯏꯕ ꯈꯪꯃꯟꯗꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯚꯤꯛꯇꯔ ꯆꯅꯨꯕꯨ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ ꯆꯅꯨ ꯉꯛꯄ ꯍꯔꯥꯎꯕ ꯊꯥꯖꯗꯕ ꯀꯌꯥꯅ ꯊꯜꯂꯔꯦ ꯃꯥꯁꯨ ꯇꯞꯅ ꯚꯤꯛꯇꯔꯕꯨ ꯀꯣꯟꯁꯤꯟꯖꯔꯤ ꯋꯥ ꯉꯥꯡꯂꯅꯨꯀꯣ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯪꯅ ꯋꯥ ꯉꯥꯡꯂꯤ ꯃꯈꯩ ꯑꯩ ꯋꯥꯕ ꯍꯦꯜꯂꯛꯏ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯤꯌꯦ ꯋꯥꯔꯛꯆꯕꯅꯤ ꯑꯩꯅ ꯂꯝ ꯍꯦꯟꯕꯒꯤ ꯅꯪꯕꯨ ꯀꯞꯍꯟꯕꯒꯤ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯏꯄꯥ ꯏꯆꯥꯒꯤ ꯋꯥꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯌꯨꯀꯣ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣꯟ ꯅꯣꯛꯆꯔꯛꯂꯤ ꯆꯅꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯑꯔꯅꯕ ꯍꯟꯖꯤꯜꯂꯛꯇꯦ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯥꯏꯗ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯥꯂꯦꯝ ꯑꯔꯅꯕꯀ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯕꯤꯖꯣꯏ ꯅꯨꯡꯗꯥꯡꯁꯤꯗ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯃꯥꯂꯦꯝꯅ ꯈꯨꯝꯂꯛꯏ ꯊꯦꯡꯉꯦ ꯄꯥꯕꯨꯡ ꯑꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯌꯥꯈꯤꯗ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯌꯥꯔꯅꯤ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯌꯥꯗꯦ ꯌꯥꯗꯦ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯊꯣꯛꯀꯣ ꯍꯩꯕꯦꯝꯃ ꯇꯥꯔꯤꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯃꯊꯛꯇꯒꯤ ꯄꯥꯕꯨꯡ ꯅꯪꯕꯨ ꯊꯣꯏꯕꯒꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯌꯦꯡꯕꯤꯔꯨ ꯂꯥꯎꯅꯦꯍꯦ ꯐꯅꯤ ꯄꯥꯕꯨꯡ ꯅꯆꯦ ꯁꯥꯟꯇꯤꯗꯨꯁꯨ ꯉꯁꯤꯗꯤ ꯂꯩꯇꯦ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯒꯥꯔꯤ ꯐꯪꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯌꯨꯝꯂꯣꯝꯗ ꯉꯁꯤꯗꯤ ꯂꯩꯔꯛꯂꯒꯦꯅ ꯄꯥꯎ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯦ ꯏꯍꯦ ꯆꯣ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ ꯐꯅꯤ ꯄꯥꯕꯨꯡ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯀꯤꯆꯟ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯑꯔꯅꯕ ꯋꯥ ꯉꯥꯡꯗꯦ ꯃꯛꯁꯤꯜꯂꯞ ꯇꯧꯕ ꯃꯥꯏꯊꯣꯡꯅꯤ ꯆꯣꯛꯊꯕ ꯃꯥꯟꯕ ꯃꯇꯧꯅꯤ ꯊꯣꯏꯕꯤ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ ꯕꯤꯖꯣꯏ ꯆꯥꯍꯧꯔꯕ꯭ꯔꯥ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯍꯧꯔꯤꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕꯤꯈꯣꯗꯅ ꯐꯅꯤ ꯄꯥꯕꯨꯡ ꯊꯣꯏꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯟꯅ ꯇꯟꯅ ꯀꯤꯆꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯅꯤ ꯀꯔꯝꯅ ꯃꯥꯏ ꯍꯥꯏꯅꯤ ꯃꯥꯂꯦꯝ ꯚꯥꯏ ꯅꯁꯥꯒꯤ ꯐꯤꯕꯝꯁꯨ ꯈꯔ ꯈꯟꯕ ꯐꯩ ꯑꯔꯅꯕꯅ ꯊꯦꯡꯈꯤꯅꯤ ꯆꯥꯁꯤꯜꯂꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝ ꯊꯣꯛꯂꯛꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯝꯕꯒꯤ ꯐꯕꯅꯤ ꯅꯗꯣꯝ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯅꯤ ꯌꯥꯔꯦ ꯚꯥꯏ ꯁꯤꯗ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯄꯜꯂꯔꯣꯏꯁꯦ ꯚꯥꯏ ꯑꯩ ꯅꯪꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯁꯥꯒꯤꯅꯤ ꯐꯥꯒꯤ ꯇꯧꯒꯅꯨ ꯚꯥꯏ ꯁꯦꯔꯤꯌꯁꯅꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯂꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯀꯔꯤꯕꯨꯅꯣ ꯑꯩꯅ ꯀꯤꯒꯗꯕ ꯑꯃꯝꯕ ꯅꯣꯡꯍꯧ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯪꯉꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯁꯣꯏꯗꯅ ꯅꯣꯡ ꯆꯨꯔꯛꯀꯅꯤ ꯍꯥꯏꯕ ꯆꯨꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯕꯨ ꯑꯩꯅ ꯈꯥꯝꯂꯨꯕꯒꯤ ꯏꯇꯤꯛꯂꯣ ꯅꯣꯡ ꯃꯥꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯁꯥꯕꯨ ꯆꯣꯠꯍꯟꯗꯕꯗꯨ ꯌꯥꯏꯗꯅ ꯑꯩꯒꯤ ꯉꯥꯛꯂꯧ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯁꯦꯒꯥꯏꯕ ꯑꯍꯣꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯅꯣꯡ ꯃꯥꯕꯨ ꯂꯥꯟꯊꯦꯡꯅꯕꯒꯤ ꯏꯇꯤꯛꯂꯅꯦ ꯚꯥꯏ ꯀꯥꯟꯅꯗꯦ ꯇꯣꯛꯁꯤ ꯊꯦꯡꯈꯤꯅꯤ ꯅꯪ ꯑꯩꯒ ꯇꯣꯏꯅ ꯎꯅꯁꯤ ꯅꯊꯧ ꯆꯤꯜꯂꯤꯗꯨꯗꯤ ꯀꯩ ꯀꯥꯟꯗꯕꯗ ꯑꯩꯒꯤ ꯏꯊꯧꯗꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯃꯔꯨꯅꯤ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯆꯪꯂꯛꯏ ꯑꯅꯤ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯊꯣꯏꯕꯤ ꯇꯥꯗꯤ ꯇꯥꯍꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯔꯅꯕꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯏꯆꯟ ꯏꯟꯁꯥꯡ ꯌꯥꯝ ꯍꯥꯎꯋꯤ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯏꯆꯟ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯥꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨꯀꯣ ꯃꯥꯂꯦꯝ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯊꯟꯇ ꯉꯥꯡꯍꯧꯏ ꯐꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯑꯔꯅꯕ ꯆꯦ ꯈꯔ ꯄꯨꯔꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤꯒꯤ ꯃꯥꯡꯗ ꯆꯦ ꯑꯗꯨ ꯄꯣꯞ ꯊꯝꯂꯛꯏ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯁꯤꯗ ꯁꯥꯏꯟ ꯇꯧ
ꯀꯩꯕꯣ ꯁꯥꯏꯟ ꯇꯧ ꯍꯥꯏꯕꯅꯦ ꯀꯩꯒꯤ ꯁꯥꯏꯟ ꯋꯥꯍꯪ ꯍꯪꯉꯨ ꯍꯥꯏꯈꯤꯕ꯭ꯔꯥ ꯑꯩꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯕꯅꯦ ꯀꯩꯅꯣꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯁꯥꯏꯟ ꯇꯧꯗꯣꯏꯅꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ ꯇꯧꯔꯣ ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯣ ꯇꯧꯔꯣꯏ ꯍꯥꯏꯔꯣ ꯊꯣꯏꯕꯤ ꯀꯤꯅ ꯇꯞꯅ ꯇꯧꯏ ꯈꯨꯠꯂꯩ ꯊꯨꯅ ꯆꯦ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯏꯕꯤꯗꯗꯤ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯇꯧꯔꯛꯀꯅꯣ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯅꯕ ꯊꯃꯣꯏ ꯌꯥꯎꯗꯦ ꯁꯥꯗꯤ ꯁꯥ ꯑꯣꯏꯅ ꯂꯩꯒꯅꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯕꯗꯣ ꯇꯧꯔꯛꯀꯅꯣ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕ ꯅꯥꯄꯤꯒ ꯇꯥꯍꯟꯕꯤꯗꯣ ꯃꯗꯨꯅ ꯑꯩꯕꯨ ꯁꯨꯝꯅꯤ ꯍꯥꯏꯗꯨꯗꯤ ꯈꯟꯒꯅꯨ ꯃꯔꯝ ꯂꯩꯇ꯭ꯔꯒꯗꯤ ꯅꯁꯛ ꯐꯥꯎꯕ ꯑꯩꯕꯨ ꯍꯜꯂꯛꯀꯅꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤ ꯇꯞꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯖꯤꯜꯂꯛꯏ ꯀꯨꯁꯤ ꯌꯥꯝꯅ ꯄꯥꯝꯂꯛꯀꯅꯨ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯁꯤꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯕꯨ ꯁꯤꯡꯅꯔꯛꯀꯅꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯩꯅ ꯑꯌꯥꯕ ꯄꯤꯗꯅ ꯅꯪꯅ ꯍꯩꯄꯥ ꯁꯥꯕꯒꯤ ꯀꯔꯤ ꯍꯛ ꯂꯩꯒꯦ ꯏꯃꯨꯡꯁꯤꯗ ꯌꯥꯝꯅ ꯅꯅꯤꯡ ꯇꯧꯅꯤꯡꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯏꯃꯨꯡ ꯇꯨꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯏꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯊꯣꯏꯕꯤ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯄꯤ ꯇꯥꯔꯛꯏ ꯈꯨꯠꯂꯩ ꯊꯨꯅ ꯇꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯤ ꯁꯅꯥꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯛꯏ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯀꯥꯎꯕꯒꯤ ꯆꯦꯕꯥꯡ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯃꯣꯏꯗꯒꯤ ꯃꯨꯠꯊꯠꯈ꯭ꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯔꯣꯏꯗꯧꯔꯤ ꯏꯃꯥꯒꯤ ꯏꯊꯥꯁꯤꯗ ꯏꯆꯥꯕꯨ ꯅꯥꯀꯣꯟꯖꯒꯦ ꯈꯟꯕ ꯏꯅꯤꯡ ꯊꯨꯡꯍꯜꯂꯣꯏꯗꯧꯔꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯛꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯈꯧꯔꯥꯡꯖꯕꯤ ꯑꯩꯅ ꯏꯆꯥꯕꯨꯗꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯒꯦ ꯈꯟꯖꯕ ꯏꯃꯥꯒꯤ ꯁꯅꯥ ꯏꯃꯥꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯏꯃꯥꯁꯤ ꯀꯩꯗꯧꯅꯤ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯁꯅꯥ ꯏꯃꯥꯁꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯌꯥꯇꯥꯈ꯭ꯔꯒꯦ ꯏꯃꯥꯁꯤꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯁꯅꯥ ꯏꯃꯥꯁꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯦ ꯄꯣꯊꯥꯅꯤꯡꯂꯦ ꯇꯨꯃꯤꯟꯅ ꯄꯣꯊꯥꯈ꯭ꯔꯒꯦ ꯋꯥꯃꯜꯂꯦ ꯊꯃꯣꯏ ꯑꯁꯦ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯄꯥꯝꯂꯛꯇ꯭ꯔꯦ ꯏꯃꯥꯁꯤꯒꯤ ꯁꯅꯥ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯕꯨ ꯏꯊꯥꯗꯅ ꯀꯣꯟꯖꯒꯦꯀꯣ